Hello, 혹시 또 우리 मोबाइलꯗꯒꯤ लाइव ꯇꯧꯕ ꯆꯠꯇ꯭ꯔꯒ ꯁꯤꯗꯒꯤꯅ ꯂꯥꯏꯚ ꯌꯥꯗꯣꯏꯁꯦ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯃꯤ ꯑꯃꯗꯤ ꯂꯥꯛꯂꯦ. ꯀꯅꯥꯅꯣ ꯏꯇꯥꯎ? ꯍꯥꯏꯕꯤꯔꯛꯑꯣ ꯑꯃꯨꯛꯇꯪ. ꯃꯣꯕꯥꯏꯜꯗꯒꯤ ꯂꯥꯏꯚ ꯇꯧꯕ ꯌꯥꯗ꯭ꯔꯒ ꯁꯤꯗꯒꯤ ꯂꯥꯏꯚ ꯇꯧꯕ ꯌꯥꯔꯤꯁꯦ ꯀꯔꯤ ꯃꯑꯣꯡꯗꯅꯣ? ꯁꯤ ꯂꯦꯞꯇꯣꯞꯇꯒꯤꯅ ꯂꯪꯕ꯭ꯔꯥ ꯐꯣꯇꯣꯁꯦ ꯍꯥꯏꯕꯤꯔꯛꯑꯣ ꯑꯃꯨꯛꯇ. ꯀꯅꯥꯅꯣ ꯂꯥꯛꯏꯁꯦ ꯑꯃꯨꯛꯇ ꯃꯦꯁꯦꯖꯇꯨ ꯀꯔꯝꯕꯅꯣ ꯃꯥꯏ ꯃꯦꯁꯦꯖ ꯊꯣꯛꯂꯛꯀꯗꯧꯔꯤꯁꯦ? ꯁꯥꯏꯠꯇ ꯑꯣꯏ ꯃꯥꯜꯂꯦ ꯃꯥꯅꯤ ꯁꯥꯏꯠꯇꯅꯤ. ꯐꯩꯖꯨꯞ ꯃꯆꯥ ꯁꯦꯠꯇꯅ ꯐꯝꯃꯤꯕꯅꯤ ꯏꯇꯥꯎ ꯅꯃꯥꯖ ꯁꯣꯟꯕ ꯆꯠꯀꯅꯤꯕꯅꯤ. ꯑꯃꯨꯛꯇꯪ ꯑꯩ ꯆꯦꯛ ꯇꯧꯔꯝꯃꯤꯅꯤ ꯑꯖꯥꯟꯕꯨꯗꯤ ꯂꯥꯎꯈ꯭ꯔꯦ. ꯃꯥꯅ ꯁꯤꯗꯒꯤ ꯌꯥꯔꯒ ꯃꯥꯏꯗꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯔꯤꯅꯣ? ꯃꯤ ꯑꯃꯗꯤ ꯂꯩ. ꯀꯅꯥꯅꯣ ꯍꯥꯏ ꯑꯝꯇ ꯏꯔꯛꯎꯅꯦ. ꯍꯥꯏꯔ ꯀꯩꯅꯣꯝꯇ ꯏꯔꯛꯎꯅꯦꯍꯦ. ꯇꯥꯗ꯭ꯔꯣ? ꯈꯣꯟ ꯂꯥꯛꯇ꯭ꯔꯣ? ꯃꯈꯣꯜ ꯆꯠꯐꯝ ꯊꯣꯛꯏꯅꯦ. ꯀꯔꯤꯒꯤ ꯃꯈꯣꯜ ꯆꯠꯇ꯭ꯔꯤꯅꯣ? ꯃꯈꯣꯜ ꯆꯠꯇ꯭ꯔꯣ? ꯆꯠꯂꯤꯌꯦ ꯃꯈꯣꯜ. ꯃꯈꯣꯜ ꯆꯠꯂꯦ ꯍꯥꯏꯕ, ꯃꯈꯣꯜ ꯆꯠꯂꯦ ꯍꯥꯏꯕ. ꯈꯣꯟꯖꯦꯜ ꯆꯠꯂꯦ ꯍꯥꯏꯕ. ꯁꯤꯗ ꯎꯠꯂꯦ ꯍꯥꯏꯕ ꯈꯣꯟꯖꯦꯜꯒꯤ. ꯄꯤꯛꯅ ꯆꯠ ꯃꯥꯜꯂꯦ ꯃꯈꯣꯟꯁꯦ. 720 ꯀꯦꯃꯦꯔꯥꯅꯦ ꯍꯥꯏ ꯖꯤꯔꯤꯛ ꯖꯤꯔꯤꯛ ꯇꯧꯈꯠꯂꯤ. ꯍꯦꯜꯂꯣ, ꯀꯅꯥꯅꯣ ꯍꯥꯏꯅ ꯏꯕꯤꯔꯛꯑꯣ. ꯂꯩꯔꯝꯕ ꯂꯥꯏꯐꯇ.
Miani dilere kanano hi hi. Gunja hi Gunja hi. Thank you. Asim Akas. Channel amado semba yadra bro. Channel amado semba ya du kanum pizza laibe akhoi gine communal strike lai yabne. Kom mohoi gi kanum strike do numit nini lai khre aduna ya hamda somda amasi hot niribna ba. Lan gi pau pame lan gi pau na ko Rashid workshop nang su sida subscribe to grame thank you. Lan gi pau se na amaduro lo me lau thok lamam ni nei taw me ya. Lau thalum si den check tawrim ni. Lan si yar bre adran photo si kam to khar lang bro. Kanom si lang braba image se. Image se lang jade hen camera lauru ga nani. Mobile dagi live chappe yaad re ba. Oh lang yadi yare dodi. Mobile dagi kanom se tawbe yaad re ba ya khoi gi live se tawbe yaad re ba kari no khangde. Lan gi pau se nang WhatsApp group te yaad ro WhatsApp group te ne video आपका करम नहीं मकोई मिस ही बगी Rashid WhatsApp group ta